ꯅꯪꯅ ꯅꯨꯄꯤꯁꯦ ꯄꯥꯝꯖꯔ ꯂꯩꯔꯤꯅꯦꯕꯀꯣ ꯅꯨꯄꯤꯅ ꯗꯛ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤ ꯃꯩꯆꯥ ꯈꯥꯡꯂꯤꯉꯩ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔ ꯆꯥꯕꯁꯦ ꯈꯨꯍꯥꯎ ꯑꯃꯅꯦꯍꯦ ꯀꯥꯏ ꯀꯥꯟꯗ ꯌꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯆꯥꯕꯤꯔꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯆꯥꯒꯦ ꯈꯤꯇꯪꯗꯤ ꯍꯥꯏꯗꯣꯛꯗꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯁ꯭ꯀꯨꯜ ꯕꯦꯟ ꯊꯧꯖꯕꯅꯦꯕꯀꯣ ꯀ꯭ꯂꯥꯁ 11 12ꯀꯤ ꯑꯉꯥꯡꯁꯤꯡꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯃꯤ ꯑꯃꯅꯤ ꯌꯥꯎꯕ ꯍꯧꯔꯦ ꯀꯥꯔꯛꯄ ꯍꯧꯔꯦ ꯀꯥꯈꯠꯂꯒꯦ ꯑꯉꯥꯡ ꯑꯃꯅꯤ ꯃꯣꯏ ꯀꯥꯔꯛꯄ ꯍꯧꯔꯦ ꯀꯥꯕ ꯍꯧꯔꯦ ꯚꯤꯖꯟꯒꯤꯅꯦ ꯚꯤꯖꯟ ꯏꯪꯂꯤꯁ ꯀꯣꯟ ꯊꯧꯕꯥꯜꯒꯤꯗꯣ ꯊꯧꯕꯥꯜ ꯈꯨꯔꯝꯗ ꯂꯩꯕ ꯑꯁ ꯍꯥꯎꯇ꯭ꯔꯦ ꯉꯁꯤ ꯋꯦꯗꯔꯁꯤꯗꯤ ꯏꯁꯂꯤꯅꯣ ꯃꯌꯥꯝ ꯕ꯭ꯔꯣ ꯁꯔ ꯃꯩꯇꯩꯅꯤ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟꯅꯥꯎꯁꯤ ꯑꯩ ꯁꯔꯠ ꯃꯩꯇꯩꯅꯦ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯃꯊꯦꯜꯁꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯀꯥꯟꯗ ꯈꯤꯇꯪ ꯆꯪꯖꯒꯦꯀꯣ ꯃꯁꯤꯒꯤ ꯃꯊꯦꯜꯁꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ ꯑꯗꯣ ꯕꯤꯞꯀ ꯑꯩꯈꯣꯏꯒꯤ ꯄꯣꯛꯀ ꯃꯤꯛꯁ ꯇꯧꯗꯨꯅ ꯊꯣꯡꯖꯕꯅꯦ ꯑꯗꯣ ꯄꯣꯛ ꯆꯥꯗꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯤ ꯀꯣ ꯚꯤꯗꯤꯑꯣꯁꯤ ꯉꯥꯛꯄꯤꯔꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯤ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯝꯅ ꯍꯥꯎꯗꯕ ꯃꯊꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯆꯥꯕ ꯍꯧꯔꯁꯦ ꯅꯪ ꯃꯤꯡꯗꯣ ꯑꯝꯇ ꯗꯥꯛ ꯍꯥꯏꯖꯤꯜꯂꯝꯃꯣ ꯂꯁꯦꯕ ꯃꯩꯇꯩ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯏꯁꯤꯡ ꯊꯛꯀꯦ ꯊꯧ ꯀꯩꯅꯣ ꯅꯉꯣꯟꯗ ꯏꯁꯤꯡ ꯈꯤꯇ ꯆꯪꯖꯟꯒꯦ ꯈꯤꯇ ꯆꯪꯖꯟꯒꯦꯅꯦ ꯅꯪꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯪ ꯂꯥꯎꯋꯦ ꯍꯥ ꯀꯩꯅꯣꯍꯦ ꯁꯤꯗꯤ ꯁꯤꯒꯤ ꯒ꯭ꯔꯦꯚꯤꯁꯤꯗꯤ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯉꯤꯍꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯅꯦ 6K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣꯗꯣ ꯐꯨꯔꯤꯠ ꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯤ ꯏꯆꯤꯟꯅꯥꯎꯁꯤ ꯀꯩꯅꯣꯅꯦ ꯐꯨꯔꯤꯠꯁꯦ ꯍꯣꯡꯖꯔꯦ ꯑꯗꯣ ꯁꯤꯗꯩꯗꯤ ꯍꯥꯏꯗꯤ ꯃꯊꯪ ꯍꯣꯡꯉꯛꯑꯅꯤ ꯑꯗꯣ ꯏꯆꯤꯟꯅꯥꯎꯁꯦ ꯄꯥꯡꯍꯣꯡꯗꯗꯤ ꯍꯣꯡꯉꯣꯏꯌꯦ ꯑꯗꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯍꯥꯟꯅ ꯑꯩꯅ ꯍꯟꯖꯤꯟ ꯂꯤꯠꯄꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯣꯏ ꯏꯆꯤꯟꯅꯥꯎꯁꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯛꯈꯣꯝ ꯑꯍꯥꯟꯕꯩꯁꯦ ꯉꯥꯏꯈꯣ ꯑꯍꯥꯟꯕꯩ ꯆꯥꯛꯈꯣꯝꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯏꯟꯗꯣꯏꯁꯦ ꯌꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯆꯥꯕꯤꯔꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯆꯥꯒꯦ ꯈꯤꯇꯪꯗꯤ ꯍꯥꯏꯗꯣꯛꯗꯅ ꯍꯥꯎꯕ꯭ꯔꯣ ꯃꯍꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯏꯑꯕ ꯌꯥꯏ ꯅꯪ ꯇꯨꯝꯅꯤꯡ ꯃꯥꯜꯂꯦ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯆꯤꯟꯗꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯂꯩꯗꯅ ꯈꯤꯇꯪ ꯇꯨꯝꯒꯦ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯆꯤꯟ ꯇꯨꯝꯒꯦ ꯇꯧꯔꯤꯁꯦ ꯆꯤꯟ ꯊꯤꯕꯩ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯅꯤꯅ ꯀ꯭ꯂꯥꯁ A B ꯀꯥꯏ ꯀꯥꯟꯗ ꯀꯥꯟꯗ ꯃꯥꯔꯛ ꯅꯦꯝꯅ ꯐꯪꯉꯒ ꯋꯥꯡꯅ ꯐꯪꯉꯦ ꯍꯥꯏꯔꯛꯄꯒꯤ ꯆꯠ ꯂꯥꯜꯂꯦ ꯆꯤꯟ ꯊꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔ ꯆꯥꯕꯁꯦ ꯈꯨꯍꯥꯎ ꯑꯃꯅꯦꯍꯦ ꯁꯤꯡ ꯍꯥꯎꯕ ꯂꯩꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯨ ꯇꯦꯁ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯆꯥꯕꯤꯌꯣ
그러니까. 뭐, 이, 응. 아니, 비니까 보내면. 저는 해가는 mình đấy trong ngoại này. không phải cái 어떻게 그냥 브리까지 브리까지 파고 있는 거 뭐야? Anh mới được sống xa ra nè. Đi phải là khai ngạc bắp phao. 아, khai ngạc bắp phao này. 가만히 넣어봐. ngạc bay chứ. ngạc bà chả hay đi đây là nắng cái đầu đó ha. Khăn đây hay đi. khăn cái đầu. hay đi là con nắng nó bám theo nó pina. hay đi nắng nó pina bám theo nó lấy đi nè con. Pina đắc con nắng nó hay đi. Ấy nó ngao đun nó lấy đi ngay. Ấy nó xin đun nó lấy đi ngay. Nung xì mây ra khang đi ngay. đâu đó. mà nó xẹt cái cái xí cái đâu đó. Nó mà nó đâu đi chả. Kẹp xuân nè. Ông ý là gì đâu? Đắc đâu nè. Được cứ vậy chứ. đi rồi baby. Chắc chứ về chắc chứ baby rồi mình. Baby cũng ra được rồi. Đấy. Cái gì bà? Chắc làm cho lộ. Nó lên hôm này. Ấy, đấy, không bao giờ này. Hấp dẫn. Chắc lâu rồi. Hầu hết cũng ai trong nó. Bên dưới bán hầu nè. Ở đây nên kiếm lại cái gì mấy cái nó hay đấy. Ai phân ngoài từ bên nào? Xem mức quạtตัวnày. ngang qua bên ngang sống ngang thêm được gì? Coi nó, chi? 난 사살 가나. 에이, 야래. 너를 하면 제발 은사. 아주 맛있으면 되는데 뭐 잊었더라. 잠시게. Chắc bay rồi. Khai rồi. Anh khẳng định được khai chạy em ạ. nó cái gì đâu quá? Anh khẳng định được không? Khai chạy em ạ. 그만 좀 해줘 봐. mấy chặt bay cha thằng. 이슬람 신조 앞에 좀 비워봐. 하디 나게 짜라가 줘 어저께 하디 어시 농멍이네 뭐가 농멍이 왜 내는 거 짜는 봐. 아주 너무 대단한데 하디 레나 농가 앞에 먹는나 농가 앞에 주부자 왜 되지? 아씨 강대가 아이디 왜 싸우지 숨어 이제래 하. 자, 별로 장 놀자고. qua. Ôm đâu mà. Hay mà con. Mấy cái này rất là kỳ quả. Cảm ơn nhé. 아스고 인물이 싫어요. 자, bây giờ solo một lần trước thì ghế Cái video này chào cho được. nhìn được kia.
ꯅꯪꯁꯦ ꯀꯨꯆꯨꯁꯦ ꯀꯔꯝꯕ ꯀꯨꯆꯨꯅꯤ ꯄꯥꯝ ꯄꯥꯝꯃꯤ ꯅꯪꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯕ꯭ꯂꯦꯛꯁꯤꯅ ꯅꯪꯒꯤ ꯀꯂꯔꯁꯦ ꯑꯩ ꯀꯩꯅꯣ ꯑꯩ ꯍꯥꯏꯗꯤ ꯅꯪꯒꯤ ꯀꯨꯆꯨ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣ ꯕ꯭ꯂꯦꯛ ꯑꯦ ꯈꯔ ꯉꯧꯕ 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 ꯍꯥꯏꯁꯦ ꯗꯥꯏꯔꯦꯛ ꯉꯧꯕ ꯅꯠꯇꯦꯀꯣ ꯆꯥꯡꯗ ꯑꯩ ꯃꯨꯛ ꯉꯧꯕ꯭ꯔꯥ ꯅꯉꯣꯟꯗ ꯈꯤꯇꯪ ꯍꯦꯟꯕ ꯐꯥꯏꯗꯧꯅꯦ ꯑꯩꯗꯤ ꯉꯥꯡꯁꯪꯕꯨ ꯉꯧꯗꯦ ꯀꯃꯥꯏꯅ ꯉꯧꯕ ꯀꯨꯆꯨꯁꯦ ꯃꯤ ꯉꯧꯕ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯉꯧꯅꯕ ꯆꯥꯡꯗ ꯃꯌꯥꯝꯅ ꯉꯧꯕ ꯍꯥꯏꯗꯣ ꯑꯩꯅꯤ ꯀꯩꯅꯣ ꯉꯧꯅꯦꯅ ꯉꯧꯕꯗꯣ ꯐꯥꯏꯗꯧꯅꯦ ꯑꯩꯗꯤ ꯉꯧꯗꯦ ꯕꯤꯞ ꯇꯧꯕ ꯁꯨꯃꯥꯏꯅ ꯊꯥꯎ ꯈꯤꯇꯪ ꯌꯥꯎꯗꯦ ꯁꯤꯗꯤ ꯍꯥꯏ ꯀꯥꯟꯗꯤꯌꯦ ꯍꯥ ꯍꯥꯏꯔ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯀꯩꯅꯣ ꯑꯗꯨꯕꯣ ꯊꯕꯤ ꯆꯝꯐꯨꯠꯁꯦ ꯑꯃ ꯆꯥꯒꯦ ꯑꯃꯈꯛꯇ ꯆꯥꯒꯦ ꯍꯥꯏꯔꯣ ꯀꯩꯒꯤ ꯍꯥ ꯀꯩꯒꯤ ꯑꯃꯈꯛ ꯆꯥꯒꯦ ꯍꯥꯏꯅꯣ ꯑꯅꯤꯇꯪ ꯆꯥꯒꯦ ꯆꯥꯁꯤꯜꯂꯣꯏꯕꯣ ꯆꯥꯛꯁꯤ ꯅꯪ ꯂꯣꯏ ꯆꯥꯁꯤꯟꯒꯗꯕꯅꯦ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ ꯀꯣ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯑꯃ ꯀꯣ ꯍꯥ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯑꯩꯅꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯀꯣ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯍꯥ ꯃꯤꯅꯅꯦ ꯇꯥꯏꯃꯤ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯍꯥꯏꯗꯤ ꯑꯁ ꯑꯁꯤꯅ ꯉꯥꯡꯉꯤꯕꯕꯨ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯅ ꯉꯥꯡꯕꯕꯨꯅ ꯍꯥꯏꯅ ꯈꯟꯒꯅꯦꯕ ꯑꯩꯒꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯑꯗꯨꯒ ꯑꯩ ꯂꯩꯗꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯒ ꯇꯧꯕ ꯃꯤꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏ ꯀꯥꯟꯗꯅꯦ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯅ ꯂꯧꯒꯅꯦꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯅꯦ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯑꯗꯨ ꯃꯇꯝꯁꯤ ꯀꯩꯅꯣꯅꯦ ꯑꯗꯨ ꯑꯦꯅꯤꯋꯦ ꯑꯣꯏꯔꯤꯕ ꯑꯣꯏꯔꯁꯅꯨ ꯑꯩ ꯈꯨꯉꯥꯟꯗ ꯍꯥꯏꯌꯨ ꯉꯥꯎꯁꯨ ꯀꯩꯅꯣꯅꯦ ꯌꯥꯗꯕ ꯆꯝꯐꯨꯠꯁꯦ ꯌꯥꯎꯔꯤꯕ ꯑꯝꯇ ꯆꯥꯒꯦ ꯁꯣꯛꯄꯅ ꯁꯤ ꯇꯥꯔꯦ ꯄꯥꯝꯕꯅꯦ ꯑꯗꯨꯝ ꯍꯥꯏꯌꯦ ꯀꯩꯁꯨꯝ ꯆꯥꯕꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯒꯨꯝꯕꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯩꯒꯤ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯩ ꯍꯥꯟꯅꯁꯨ ꯆꯥꯗꯦꯕ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕ ꯊꯃꯣꯏꯗ ꯊꯃꯣꯏ ꯅꯠꯇꯦ ꯕ꯭ꯔꯦꯟꯗ ꯀꯩꯅꯣ ꯊꯃꯣꯏꯗꯤ ꯕ꯭ꯔꯦꯟꯅꯦꯕ ꯕ꯭ꯔꯦꯟꯗꯒꯤ ꯂꯥꯛꯑꯒ ꯍꯥꯔꯠꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯍꯥꯔꯠꯇꯒꯤ ꯊꯃꯣꯏꯗ ꯃꯊꯪ ꯈꯪꯗꯦꯗ ꯂꯩꯖꯦꯟꯕꯤꯕ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯏꯟꯖꯥꯡ ꯃꯍꯤ ꯃꯍꯤꯁꯤꯗꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯉꯝꯗꯕ ꯌꯥꯔꯣꯏꯁꯤ ꯅꯪ ꯉꯝꯁꯤꯜꯂꯣ ꯑꯩ ꯉꯝꯖꯜꯂꯣꯏꯌꯦ ꯋꯥ ꯉꯝꯗꯅ ꯀꯣꯟꯅꯔꯛꯀꯅꯨ ꯅꯪ ꯉꯝꯖꯜꯂꯣ ꯑꯩ ꯀꯩꯅꯣ ꯉꯝꯖꯟꯗ꯭ꯔꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯀꯅꯨ ꯇꯥꯅꯤꯡꯗꯕ ꯁꯝꯅ ꯍꯥꯏꯔꯒ ꯑꯩ ꯋꯥ ꯇꯥꯅꯤꯡꯗꯦꯅ ꯈꯜꯂꯣꯕ ꯗꯥꯁꯔ ꯅꯪ ꯋꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯌꯥꯕ ꯄꯣꯠꯇꯣ ꯗꯥꯁꯔ ꯅꯪꯅ ꯉꯥꯡꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣꯕ ꯀꯩꯅꯣꯅꯤꯗ ꯍꯥꯏꯕꯗꯣ ꯀꯥꯏ ꯌꯦꯡꯒꯦ ꯗꯥꯁꯔ ꯅꯪꯒꯤꯁꯤ ꯀꯔꯤꯅꯣꯅꯦ ꯀꯔꯤ ꯈꯨꯁꯥꯅꯣꯅꯦ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯀꯣꯗꯔ ꯍꯥꯏꯕ ꯍꯩꯇꯦ ꯇꯧꯔꯤꯁꯦ ꯗꯥꯁꯔ ꯀꯥꯏꯔꯤꯔꯣ ꯀꯩꯅꯣ ꯀꯥꯏ ꯅꯋꯥꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯒꯤ ꯀꯥꯏꯔꯤꯅꯣ ꯀꯛꯊꯠꯂꯣ ꯐꯨꯔꯤꯠꯁꯨ ꯐꯖꯩꯌꯦ ꯀꯩꯅꯣ ꯁꯤ ꯐꯨꯔꯤꯠꯁꯤꯅ ꯐꯖꯩꯁꯤꯅ ꯅꯨꯡꯉꯥꯏꯕꯣ ꯅꯨꯡꯉꯥꯏꯃꯤ ꯅꯨꯡꯉꯥꯏꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯈꯪꯗꯕꯩ ꯍꯪꯉꯤꯁꯦ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯥꯎꯏꯅ ꯅꯨꯡꯉꯥꯏꯔꯒ ꯄꯛꯇꯤ ꯅꯥꯕ Хорошо.
ꯂꯣꯏꯁꯟꯁꯦ ꯑꯃ ꯆꯝꯐꯨꯠ ꯃꯍꯤꯗꯨꯕ꯭ꯔꯣ ꯉꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯨꯝꯅꯤꯡꯕꯁꯦ ꯑꯝ ꯇꯧꯔꯦ ꯁꯦꯡꯅ ꯇꯨꯝꯅꯤꯡꯉ ꯋꯦꯗꯔꯁꯤ ꯌꯥꯝ ꯆꯥꯟꯅꯕ ꯃꯊꯦꯜꯅꯤ ꯑꯩꯗꯤ ꯂꯣꯏꯕ ꯂꯣꯏꯕ ꯆꯠꯊꯣꯛꯄꯁꯤꯗ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯁ ꯏꯁꯩ ꯇꯧꯕꯒꯤ ꯋꯥ ꯏꯁꯩꯁꯤꯁꯨ ꯀꯟꯅ ꯁꯛꯀꯠꯂꯛꯏ ꯁꯛꯀꯠꯂꯛꯑꯦ ꯃ꯭ꯌꯨꯖꯤꯛꯇ ꯇꯥꯈꯠꯂꯛꯏ ꯀꯩꯅꯣꯁꯨ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯏꯁꯩꯁꯨ ꯀꯟꯅ ꯁꯛꯀꯠꯂꯛꯏ ꯇꯟꯖꯥꯁꯤꯗ ꯄꯨꯡ ꯍꯧꯖꯤꯛ 8 ꯇꯥꯔꯝꯗꯥꯏꯗ ꯈꯪꯗꯦ ꯑꯗꯨ ꯏꯟꯁꯥꯡꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯤ ꯃꯇꯪ ꯈꯔ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯊꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ